Ngarang Moreh nongmei kapnabagi Thoudokta Soklaba ngarang ahing nongyai matung pung 2:30 taba aduwaida Raj Medicity da pukhatlakkhiba Moirang Kumam Leikai dagi Kumam Premananda chahi 93 phivam Chief Minister N Biren Hakthengnana chattuna Yengsinkhre Kumam Premananda Raj Medicity da pukhatlakkhiba adu Chief Minister N Biren laktuna Raj Medicity da mangzauna nangaiduna leiki Raj Medicity ki emergency and trauma unit da Premananda pusilakpa adu da Chief Minister su loinaki loinana Premananda gi phivam yengshinkhre loinana pungning thawatki tungda Premananda gi imung manungi miyoi singa unaduna imung manungi awabada sarkyaki loinana ngarang Thaubalda Thokpa Thoudok amada Shoktun Hospital asit laikanariba BSF personal ahumgi phivam su Chief Minister na Yengsinkhre Chief Minister gi Yengsin khongzat adu Minister L Susundro Wangoi asigi MLA KH Loken Lamlai asigi MLA KH Ibomcha amadi Chief Secretary Benit Joshi su loinadaki